ngasi phong hiba tuan Manipuri si phong sing amasum thokiba thawdo thoksing digi maru oibe I pau sing khongga saraga Manipur top channel gi maikei digi miam da thamjage hanbada hairok to wakat mi pham khre hairok ta handak phimu set pasing na yum thugai ki badu laingak na thigatuna sena basing fabiyo haina hairok ta ngasi part 2 thoksom laikai da leiba maira paibi miam na wakat mi pham khre wakat mi pham adu sarugya ki ba case chauthoi kobi maira paibi mana ha ki bada how ki ba November kun mapanda hairok part 2 litang wang bada leiba ningthaujam bimol koba amagi yum phimu set pasing na thugai haidi badu laingak na yengsin biyo yum madu mi laina da ba farm oina leiba sana yunai pham oina leibani yum thugai badu da MLA gi manau sing mari laina halakpa yaningde politics ki khudong chaba launaba Congress worker masil yum thugai naraga MLA bu mingcha thiananaba sinbani masi hairoki miyam na yaba ngamloi hairoki miyam santi pami Congress worker sing na hairok ta santi thugai biganu haikhianisu paus na makata na fongdorakli makasa tharak poina to papaw mana Manipur da Omicron gi case laitre rajo Manipur Omicron variant naba miyoi nipa laire haina social media da sandorakli badu aranba yumpham yaudaba pawni asiguma aranba pawsida miyam na mi paiba pokpi gano haina health minister ke rajo na fongdokre ke rajo na thadorapa video footage amada hai nimit khrani gi mamang da tuan ma lebak singda saluba miyoi nipan Imphal la thunglakhi makhwe du Imphal West gi ahum Imphal East gi ahum Kangpokpi gi ama masum Senapati gi amani makhoi Israel New Zealand Bangladesh masum United States gi halakhibani amasum miyoi singa du health department na akan section tharang lokhatpaga loinana kupna yengsili miyoi nipan adu da haujuk phawbi oina layong amata ulakpa leite loinana positive oibigi khudam su phangde maramaduna social media da aranma paw sandogli badu thajabigano social media sijinari bisingna su miyam da akitu jungba phawgdba paw sandopigano hain spalli atopa paw mana akan makhongjang sangsilagani Loktak Development Authority LDA gi lairiba workers singda Manipur lengakna tare suba PAP dabagi mayokta satliba tha sigi maridagi makhal makha kya gi khongjang sangsilagani haina LDA Workers and Labor Employee Union sinduna office asigi project geta laiba office mamang ngarang pangthokiba sit and protest amada union asigi secretary Pukrambam Syam Kumar na fongdokre mangna makha takibida Manipur gi oina maru oidiba Loktak part yengsinanaba sengnaba mission kya senariba LDA gi staff singni home gi makhada leiba police housing na tare suba pe pithoklaga forest gi makhada leiba LDA na pibi daba haibisi atonbi gi masak sa mana na yengba miyengni maram sina tare suba pe driba phawa makal kya gi khongjang sangsilagani suhaidi atopa paw manamo RK Suras apna dal esta yaukre ya school kendra da mirep oiragani Manipur gi hanagi chief minister laikhidraba RK Dorendro gi masanupa RK Suras apna dal esta yawbgalonena kumsing English nganiga kungani thoda pangthokadaba Manipur Legislative Assembly gi taragani thoi suba mikhalda ya school kendra da mirep oinanaba sem sakre nauna apna dal esta yauraglaba RK Suras yauna tuan political party singda yauramba saknaireba miyoi kyabu party asigi lusingba singna taran okre Imphal gi all Lambolenda leiba apna dal es ki office ta party asigi president Konthaujam Maronjan Singha general secretary MI Khan amasum general secretary organization Beren amadi apna dal es mahila morsa gi president Bimola yutlu singba sing yauna okpagi tharam ama ngasi pangthoki RK Suras amasum atai saknaireba miyoi singbu harau tiamna okpaga loinana party asigi Manipur Pradesh gi president ke Manoranjan hai salibesai asigi September thada party asigi Manipur Pradesh unit CM kibani hain supali atopa pawamana December amada lilong mairen khulda mi sirama laikide CYDO tha asigi amagi numidang pung mapan tabada lamdam asigi electronic media amada lilong mairen khulda Khetrigau makha laikai da leiba MD Sadik Elis Boyton say taragatre sidunu leiramle haidiba wapa madu mairen khulda sikiba leite haina Singya Development Organization CYDO gi secretary MD Lucky Mudina thadorokpa sirol amada fongdorakli November 13 gi numidang pung 8 makhairom tabada mairen khul
LP school mamang normal oiduna nupa masa ama laire haina leikai gi miyoi singna haina rakpadagi nupa masa adu Sadiq Ali Elis Boitoni haina khanglakpadagi Maiden khungi member yauna Nur Hospital yamna thuna pukatki Hospital yaubagi Lilong Police ki OC da thokiba thaudok singi matangna marik chumna report sing tokhi imung manung gi miyoi sing haibadi mama amadi mapa da Lilong Police ki OC masana imung manung da athubuda lagna ba pau pikhi Nur Hospital nupa masa du sikhiba leite nupa masa asigi mama ga loinana lakminariba Khetrigao gi miyoi singda Lilong Maiden khulgi member amadi khunja singna hingna sinakhibani amasu Muhammad Sikin gi masanupi Miss Rubani Seitaraga Mari asi Boitonga khaidoknaraga lekhibani nupa masa asi sibaga nupi mayum amadi Maiden khulgi khunja singna hatpani haina Khetrigao JAC na phongdok liba warol adu yumpham yaudba aran wafam ni haina club amadi maira pai bi singa loinana khunja singna press media gi khutangda lebak myam da su phongdorakli marak thani state sigi wangbada thokpa aten ma paw khara myam na thamjage India China ni gi Corps Commander level da wari sanabagi thabak December loirakpada satharabiyai India amasum China ni gi ngamkhai gi matang na sayet nariba maru oina Ladakh ki nongpok thangba sector da hanadagi hauna leirakliba muknaba sigi waroi sinama puraknaba pandamda leibak ani gi Corps Commander singi thakta Taraga Mari Raksuba round gi wari watai sanabagi thabak chaliba December tha sigi ahum suba natragana mari suba sayolda pangthoklaba yai haina spali amaromdana Mathau ningthina pangthokte haiba maral Maharashtra lenga ki DG Home Guard Parambir Singha suspend tokre Maharashtra lenga ki makhada Home Guard Organization gi Director General oina thaupuriba Parambir Singha bu masagi mathau ningthina pangthokte mari leinaba authority gi ayaba yaudana matam sangna suti laukhi haiba maral sireduna pireduna ngasi suspend tokre Mana tuan mongda mathau pangthokpada niti sumna satakhide hainasu state lengakna disciplinary proceedings sing lakhatkibani state adugi Director General of Police ki ayaba yaudana headquarter thadokpa yaroi hainasu maki suspension order aduda mayek singna palli hainasu phungdorakli amaromdana Meghalaya da Congress ki phibam lure senior leader ani party thadokre Meghalaya da puna Congress ki MLA taragatre leibegi manung da MLA taragani thoina All India Trinamool Congress ta yaukibaga loinena state aduda Congress ki phibam ka hena luna leirakhiba sairakta ngasi su party ki senior leader ani Congress ta gi resign tokre hainsu phongdorakli atopa pawmana Pung nifu nipan gi ban Kangpokpi district ki manung sana Asian Highway gi Gamphibai digi Kalapahar Phawbagi lambi pakthokpada soklaba lamgi mapusingda compensation pibigi sapsaba wafam tha asigi taret phawbagi manungda leptrabadi numit asigi ahing nongyai district asida pung nifuga nipan gi total shutdown satharagani haidi Sadar Hills Ship Association na Kangpokpi District Ship Joint Coordination Committee on Land Matter amasum Asian Highway Land Affected Village Ship Chairman Association gi ngasi pangthokhiba apunba mifamna laingakta matam thabaga loinana total shutdown gi warep laukhibani haina pausna makhatana su phungdorakli amaromdana ningkhaibada mapa sire Macha Sokle Himachal District ki Kinauri district thokiba ningkhaibagi thawdoma de sei kuntrarom suraba miyama sikhibaga loinana maki masanupa aruwa phibam de sokle haina state disaster management official amana phongdokre official duna phongdokpagi matung ina thawdo adu ngarang numidang wairam Kinor district ki nisar tahsil gi manung sana leiba kasarang khunna thokibani mangna haiki ningkhairakpaduda ontharakhiba asauba nungjaw sing makhoi gi card tasilakpadigi Rajiv Kumar Sai Kuntra Kudak Siki Masumaki Masanupa Arnapna Aruba Fibam the Shoki Hanspali Loishilak Poina Topa Tentak Papa Mana Myanmar gi forcing na Kongjang Sanction Basing Tawoina Hat Kibani Human Right was Myanmar gi Khwaidigi Sauba City the Saliba Say Sigi Mars Taragamari the Kongjang Sanction Bamia Yamdrabada Humfuga Manga Hat Kibadu Hanana Taurang Tauraga Tawoina Hat Kibane Masum Miat Pasingadu Sairak Pigadabani Haina Phongdokre pathok sagi da so khipalan ki biyor sungak pigani thank you